ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ꯫ ꯂꯣꯛ ꯍꯧꯔꯛꯄꯒꯤ ꯈꯅꯥꯎꯗꯨꯁꯨ ꯇꯤꯟ ꯌꯣꯠꯄ ꯌꯥꯗꯈꯩ ꯅꯥꯔꯕꯅꯤ꯫ ꯃꯀꯣꯛꯇꯣ ꯍꯥꯏꯒꯠꯄ ꯐꯥꯎ ꯌꯥꯗꯈꯩ ꯂꯨꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯍꯧꯒꯠꯇꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯗ ꯉꯝꯅꯕ ꯅꯝꯐꯨꯗ ꯍꯧꯒꯠꯅꯕ ꯇꯧꯔꯤ꯫ ꯃꯥꯅꯁꯨ ꯉꯝꯂꯦ꯫ ꯍꯥꯟꯅꯗꯩ ꯉꯁꯤꯅ ꯄꯨꯡ ꯈꯔ ꯊꯦꯡꯂꯕꯅꯤ ꯍꯧꯒꯠꯂꯤꯕꯗꯣ꯫ ꯃꯥꯅ ꯍꯧꯒꯠꯄꯗꯣ ꯏꯃꯨꯡꯒꯤ ꯃꯤ ꯑꯅꯝꯕꯗꯤ ꯍꯧꯒꯠꯅꯗ꯭ꯔꯤꯕꯅꯤ꯫ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛꯇꯨꯗꯤ ꯃꯥꯅ ꯇꯧꯗꯧꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯏꯔꯨꯁꯨ ꯂꯨꯈ꯭ꯔꯕꯅꯤ꯫ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯀꯨꯝꯂꯛꯄꯗ ꯁꯨꯁꯤ ꯑꯃꯗꯤ ꯂꯇꯥꯗꯣ ꯌꯨꯝꯌꯥꯏꯗꯨꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯣꯠꯆꯩꯁꯤꯡꯗꯨꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯀꯤꯠꯆꯟ ꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨꯗ ꯁꯨꯁꯤꯅ ꯈꯥꯝꯃꯒ ꯍꯥꯏꯔꯛꯏ, "ꯅꯪꯉꯥꯏꯈꯣ." ꯂꯥꯏꯖꯗ ꯇꯨꯡ ꯑꯣꯟꯊꯣꯔꯛꯂꯒ, "ꯏꯆꯦ ꯀꯩ ꯍꯥꯏꯒꯦ?" "ꯉꯁꯤꯗꯤ ꯅꯪ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ꯫ ꯀꯥꯏꯗꯅꯣ ꯆꯪꯉ ꯂꯩꯔꯨꯆꯣ." "ꯆꯥꯛꯇꯤ ꯀꯅꯥ ꯊꯣꯡꯒꯅꯤ ꯏꯆꯦ?" "ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕꯩ ꯋꯥꯔꯣ?" ꯂꯇꯥ ꯈꯨꯝꯗꯦ꯫ ꯁꯨꯁꯤꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯗ ꯂꯩ꯫ "ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯆꯦ, ꯑꯩ ꯆꯪꯈ꯭ꯔꯒꯦ." ꯂꯥꯏꯖ ꯑꯃꯨꯛ ꯍꯟꯅ ꯔꯨꯝꯗ ꯆꯪꯉꯛꯂꯦ꯫ ꯃꯁꯥꯅꯒ ꯈꯛ ꯉꯝꯗ꯭ꯔꯦ, ꯄꯪꯋꯥꯗ ꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯈꯤꯗꯕ ꯃꯔꯝꯅ ꯃꯁꯥꯗꯨ ꯍꯦꯟꯅ ꯆꯣꯛꯊꯔꯕꯅꯤ꯫ ꯐꯝꯕꯗꯐꯥꯎ ꯀꯨꯏꯊꯅ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯃꯨꯡ ꯆꯪꯁꯤꯜꯂꯒ ꯍꯤꯞꯂꯒ ꯂꯩ꯫ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯤꯗꯥꯛ ꯆꯥꯒꯦ ꯍꯥꯏꯔꯨꯗꯧꯁꯨ ꯅꯤꯛ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯥꯏꯐꯝ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯄꯉꯥꯡ ꯉꯥꯡꯅꯔꯕꯁꯨ ꯃꯇꯦꯡꯗꯤ ꯅꯤꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯅꯔꯕꯁꯨ ꯃꯕꯣꯛꯇ ꯌꯦꯛꯄꯗꯤ ꯂꯩꯇꯦ꯫ ꯐꯅꯕꯨ ꯈꯜꯂꯗꯤ ꯐꯠꯇꯕ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ "ꯂꯥꯛꯑꯔꯣꯏꯌꯦ, ꯑꯗꯨꯅ ꯅꯪ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯣ." "ꯑꯔꯨꯕ ꯊꯕꯛꯅꯦ꯫ ꯂꯤꯁꯁꯤꯡꯗꯨꯒꯤ ꯀꯣꯄꯤ ꯑꯃꯁꯨ ꯇꯣꯉꯥꯟꯅ ꯅꯪꯅ ꯄꯥꯏꯁꯤꯜꯂꯣ." "ꯊꯝꯃꯣ. ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯒ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ." "ꯑꯣꯀꯦ." ꯅꯤꯛ ꯉꯥ ꯂꯩꯔꯨꯕꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯣꯝꯗ ꯉꯥꯗꯨ ꯊꯝꯂꯝꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯐꯣꯟꯗꯨꯗ ꯀꯩꯅꯣ ꯈꯔ ꯈꯟꯅ ꯌꯦꯡꯂꯤ꯫ ꯃꯇꯥꯡꯗꯨꯗꯅꯤ ꯂꯇꯥꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯒ ꯅꯤꯛꯀꯤ ꯃꯅꯥꯛ ꯆꯪꯂꯛꯈꯤꯕꯗꯣ꯫ "ꯏꯕꯨꯡꯉꯣ, ꯉꯥ ꯂꯩꯔꯨꯔꯕ꯭ꯔꯣ?" ꯅꯤꯛ ꯃꯃꯥꯏꯗꯣ ꯐꯣꯟꯗꯒꯤ ꯅꯣꯟꯈꯠꯂꯛꯇꯦ꯫ ꯑꯗꯨꯃꯛ ꯐꯣꯟꯗꯨꯗ ꯌꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ, "ꯍꯣꯏ." "ꯕꯥꯃꯣꯟꯕꯨ ꯂꯥꯛꯇ꯭ꯔꯤꯅꯦꯍꯦ, ꯑꯝꯇ ꯐꯣꯟ ꯇꯧꯁꯤꯔꯣ?" "ꯄꯨꯡ 7 ꯍꯥꯏꯈꯤꯕꯅꯦ, ꯉꯜꯂꯤ." "ꯈꯔ ꯉꯟꯅ ꯂꯥꯛꯑꯗꯤ ꯐꯩꯗꯅ." ꯍꯟꯗꯛꯇꯤ ꯅꯤꯛꯀ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯂꯇꯥꯁꯨ ꯄꯣꯠꯆꯩ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯤꯛ ꯌꯦꯡꯂꯝꯕ ꯐꯣꯟꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯂꯇꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ, "ꯂꯥꯏꯖꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ?" ꯂꯇꯥꯅ, "ꯃꯥ ꯉꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯅꯨ, ꯍꯣꯔꯦꯟ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦꯅ ꯍꯥꯏꯕꯅꯤ." ꯂꯇꯥꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯅ ꯅꯤꯛꯁꯨ ꯃꯈꯥ ꯇꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯇꯥꯕ ꯌꯥꯕ ꯋꯥ ꯌꯥꯎꯗ꯭ꯔꯥ ꯈꯜꯂꯤ꯫ ꯋꯥꯍꯩ ꯈꯔꯗꯨꯗ ꯑꯗꯨꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯂꯥꯏꯖꯕꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯗꯕꯅꯤ ꯍꯥꯏꯕ꯫ ꯁꯛꯐꯝ ꯍꯣꯡꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯌꯧꯔꯛꯄꯗ ꯁꯨꯁꯤ ꯇ꯭ꯔꯦꯗ ꯆꯥ ꯍꯥꯞꯂꯒ ꯃꯌꯥꯝꯒꯤ ꯉꯁꯤꯗꯤ ꯃꯥꯅ ꯌꯦꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯌꯥꯏꯃ, ꯅꯪꯒꯤꯁꯨ ꯄꯥꯏꯈ꯭ꯔꯣ." "ꯅꯤꯛ, ꯅꯪꯅ ꯂꯣꯟꯕ ꯊꯛꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ." ꯆꯥꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯔꯛꯂꯦ꯫ ꯁꯨꯁꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯈꯔꯗꯤ ꯉꯛꯄ ꯄꯣꯛꯂꯦ꯫ ꯆꯥꯗꯨ ꯊꯛꯇꯦ, ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯁꯨꯝ ꯀꯥꯔꯛꯄꯅꯤ꯫ ꯊꯣꯡ ꯀꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯎꯔꯦ ꯂꯥꯏꯖꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯣ꯫ ꯃꯇꯝ ꯆꯥꯗꯅ ꯇꯨꯝꯂꯝꯕꯗꯨꯗ ꯅꯥꯔꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯉꯔꯥꯡꯁꯨ ꯈꯔ ꯍꯧꯈꯤꯕꯗꯨꯗ, "ꯂꯥꯏꯖ, ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯇꯥꯕ꯭ꯔꯣ ꯀꯧꯔꯤꯁꯦ?" ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯎꯏꯔꯨꯝ ꯄꯥꯡꯂꯒ ꯍꯪꯂꯛꯏ꯫ "ꯈꯥꯏꯔꯛꯀꯅꯣ, ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ." "ꯅꯁꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ." ꯂꯥꯏꯖ ꯈꯨꯝꯗꯦ, ꯐꯩꯖꯨꯞꯇꯨꯅ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯗꯤ ꯑꯑꯣꯏꯅꯗꯨꯝ ꯅꯤꯛꯅ ꯃꯉꯣꯟꯗ ꯈꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯈ꯭ꯔꯕꯅꯤ꯫ "ꯆꯥꯁꯦ ꯊꯛꯑꯣꯁꯦ, ꯑꯩ ꯍꯤꯗꯥꯛ ꯄꯤꯔꯛꯀꯦ." ꯆꯥꯗꯨ ꯊꯅꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯅꯤꯛ꯫ ꯂꯥꯏꯖꯁꯨ ꯅꯤꯛ ꯊꯣꯛꯈꯤꯕꯒ ꯃꯀꯣꯛ ꯐꯥꯎ ꯈꯨꯝꯖꯤꯜꯂꯝꯕ ꯐꯩꯖꯨꯞꯇꯣ ꯈꯔ ꯈꯖꯤꯛ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯆꯦꯞꯈꯠꯂꯒ ꯊꯝꯂꯝꯃꯤꯕ ꯆꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯄꯨꯛꯇꯨ ꯏꯇꯠ ꯇꯠꯄꯗꯨꯗ ꯆꯥꯗꯨ ꯈꯔ ꯊꯛꯀꯦ ꯍꯧꯒꯠꯂꯒ ꯐꯝꯕꯅꯤ꯫ ꯆꯥꯗꯨ ꯄꯥꯏꯈꯠꯂꯒ ꯊꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯅꯥꯎ ꯌꯧꯈ꯭ꯔꯕ ꯆꯥꯗꯣ ꯌꯣꯠꯁꯤꯟꯕ ꯉꯝꯗ
ꯃꯥꯏꯊꯣꯡꯗ ꯁꯣꯛꯆꯤꯜꯂꯒ ꯂꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄ ꯃꯥꯟꯕꯗꯨꯗ ꯊꯛꯈ꯭ꯔꯕ ꯆꯥꯗꯣ ꯈꯨꯗꯛꯇꯨꯗ ꯑꯗꯨꯋꯥꯏꯗ ꯍꯦꯛꯇ ꯑꯣꯠꯁꯤꯟꯕꯗꯤ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯡꯃꯟꯗꯕꯗꯨꯗ ꯑꯁꯤꯃꯗꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯆꯥ ꯃꯅꯥ ꯉꯛꯇ ꯍꯨꯐꯥꯎ ꯁꯨꯃꯥꯏ ꯈꯥꯔꯝꯃꯣꯏ꯫ ꯏꯆꯦ, ꯅꯁꯥ ꯉꯝꯗꯦꯅ ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯂꯥꯏꯁꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯤꯡꯂꯦꯝꯕꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ꯫ ꯆꯤꯡꯂꯦꯝꯕ, ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯅ, ꯂꯣꯛ ꯈꯔ ꯇꯧꯕꯅꯤ ꯐꯤꯕꯔꯒ꯫ ꯆꯦ, ꯉꯔꯥꯡꯗꯤ ꯆꯥꯔꯝꯕꯗꯤ ꯉꯁꯤ ꯑꯗꯨꯝ ꯐꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯩ ꯈꯜꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯈꯅꯥꯎꯒꯁꯦ ꯆꯦꯛꯈꯥꯏꯒꯩ ꯅꯥꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯒꯨꯂꯤ ꯈꯔ ꯄꯤꯔꯛꯂꯒ ꯂꯥꯏꯖꯗ ꯆꯥꯅꯕ ꯃꯇꯝꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯇꯥꯛꯂꯝꯃꯤ꯫ ꯏꯆꯦ, ꯀꯥꯎꯈ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ꯫ ꯀꯥꯎꯔꯣꯏꯗ꯫ ꯑꯗꯣ ꯆꯤꯡꯂꯦꯝꯕ, ꯉꯁꯤ ꯀꯩ ꯂꯩꯒꯦ? ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯌꯥꯝ ꯂꯥꯡꯕꯗꯧ ꯇꯧꯋꯦ꯫ ꯏꯇꯩꯃ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯀꯅꯥꯒꯤ ꯏꯇꯩꯃ? ꯉꯛꯆꯥꯟꯅꯕ ꯑꯃꯇ ꯎꯠꯂꯒ ꯇꯥ ꯍꯪꯕꯅꯤ꯫ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯂꯨꯁꯤ ꯍꯥꯏꯒꯨꯝ ꯇꯧꯋꯦ, ꯃꯄꯥꯁꯨ ꯃꯤꯅꯤꯁꯇꯔꯅꯦ ꯍꯥꯏꯌꯦ, ꯄꯨꯟꯅ ꯂꯥꯛꯇꯣꯏ ꯃꯥꯜꯂꯦ꯫ ꯆꯤꯡꯂꯦꯝꯕ ꯋꯥ ꯂꯣꯠꯄ ꯂꯩꯇ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯑꯗꯨꯗꯤ ꯆꯤꯡꯂꯦꯝꯕ, ꯃꯌꯥ ꯅꯨꯄꯥ ꯌꯦꯡꯕ ꯂꯥꯛꯄ ꯇꯥꯔꯦ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯈꯨꯝꯂꯒ ꯅꯣꯛꯂꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯅꯣꯛꯂꯒ, ꯑꯗ ꯇꯥꯏꯍꯦ ꯏꯆꯦ꯫ ꯂꯥꯏꯖ ꯅꯣꯛꯂꯒ ꯂꯩ, ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯆꯤꯡꯂꯦꯝꯕ ꯀꯥꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯦ꯫ ꯌꯥꯝꯕꯨꯡꯒꯤ ꯔꯨꯝꯁꯦ ꯏꯆꯦꯒꯤ ꯑꯣꯏꯔꯦ ꯈꯪꯗꯗꯅ ꯑꯩꯗꯤ ꯑꯇꯣꯞꯄꯗ ꯊꯤꯔꯨꯏꯅꯤ, ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯃꯥꯏ ꯔꯨꯝ ꯍꯣꯡꯉꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯤꯗ ꯆꯪꯉꯛꯏꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯖ ꯅꯣꯛꯂꯝꯕꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯗꯤ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯂꯩ꯫ ꯃꯥꯗꯤ ꯍꯥꯟꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯦ, ꯅꯤꯛꯅ ꯋꯥ ꯃꯦꯜꯂꯛꯂꯝꯗ꯭ꯔꯕꯗꯤ ꯁꯤꯕꯨ ꯁꯤꯔꯝꯅꯤ ꯈꯜꯂꯤ꯫ ꯍꯥꯟꯅꯅ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯔꯨꯝ ꯈꯪꯂꯝꯗꯕꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯌꯥꯝꯕꯒꯤ ꯔꯨꯝꯗ ꯇꯣꯏꯅ ꯆꯪꯂꯛꯄ ꯅꯠꯇꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯗꯕꯅꯤ꯫ ꯂꯥꯏꯖ ꯆꯤꯡꯅꯈꯤꯗꯅꯕ ꯃꯑꯣꯡꯗ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯔꯅꯤꯗ, ꯑꯩ ꯁꯤꯗ ꯂꯩꯔꯔꯣꯏꯌꯦ꯫ ꯁꯤꯗꯤ ꯅꯣꯏ ꯌꯥꯝꯕꯨꯡꯒꯤ ꯔꯨꯝ ꯑꯗꯨꯝ ꯑꯣꯏꯁꯅꯨꯗ, ꯆꯥꯎꯁꯨ ꯆꯥꯎꯋꯦ, ꯑꯩꯉꯣꯟꯗꯗꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯗꯨꯁꯨ ꯌꯥꯏ ꯏꯆꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯆꯤꯡꯂꯦꯝꯕ! ꯃꯄꯥꯟꯗꯒꯤ ꯃꯌꯥꯝꯕ ꯅꯤꯛꯅ ꯀꯧꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯨꯁꯤ ꯍꯣꯏꯁꯨ ꯌꯧꯔꯛꯂꯦ꯫ ꯁ꯭ꯌꯥꯝ ꯃꯈꯣꯏ ꯌꯧꯔꯛꯂꯦ ꯇꯥꯕꯗ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯤ꯫ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯎꯅꯕ ꯃꯤꯀꯨꯞꯇ ꯃꯈꯨꯠ ꯑꯅꯤꯗꯣ ꯁꯣꯛꯅꯗꯨꯅ ꯍꯦꯟꯁꯦꯛ ꯇꯧꯅꯩ꯫ ꯁꯥꯔꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯂꯦꯡꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯏꯆꯥ ꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤꯅꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯉꯁꯤꯗꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯃꯅꯨꯡ ꯆꯪꯉꯁꯤ꯫ ꯁ꯭ꯌꯥꯝ ꯕꯦꯕꯥꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇꯣ ꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯒ ꯁꯣꯐꯥꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ꯫ ꯂꯇꯥ ꯑꯃꯗꯤ ꯁꯨꯁꯤ ꯅꯍꯥꯟ ꯃꯈꯩ ꯎꯒꯦ ꯐꯪꯗ꯭ꯔꯕ ꯁꯛꯇꯝꯅꯤ ꯉꯁꯤ ꯎꯔꯤꯕꯗꯣ꯫ ꯅꯣꯛꯅꯤꯡꯂꯤꯕ꯭ꯔꯥ ꯅꯣꯛꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯋꯥ ꯑꯃ ꯍꯥꯏꯕ ꯈꯨꯗꯤꯡ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦ꯫ ꯌꯥꯝ ꯍꯔꯥꯎꯖꯔꯨꯔ ꯃꯥꯜꯂꯦ, ꯌꯥꯝ ꯄꯥꯝꯖꯔꯨꯔ ꯃꯥꯜꯂꯦ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯗꯨꯗ꯫ ꯂꯇꯥ ꯂꯨꯁꯤꯒꯤ ꯅꯥꯀꯜꯗ ꯐꯝꯂꯒ ꯃꯃꯥꯏꯗ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯅ ꯅꯥꯟꯕꯒꯤ ꯃꯇꯧ ꯎꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯧꯁꯤꯗꯤ ꯉꯁꯤꯅ ꯍꯦꯟꯅ ꯐꯖꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯁꯨꯁꯤ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯍꯣꯏꯅꯦ ꯏꯃꯥ, ꯐꯖꯊꯣꯛꯏ꯫ ꯃꯉꯛꯇꯒ ꯅꯦꯛꯂꯦꯁ ꯑꯄꯥꯛꯄ ꯑꯃ ꯁꯤꯈ꯭ꯔꯗꯤ ꯍꯦꯟꯅ ꯃꯉꯥꯜ ꯊꯣꯛꯇꯧ ꯃꯥꯟꯗ꯭ꯔꯣ ꯏꯃꯥ? ꯂꯨꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯅꯣꯛꯅꯤꯡꯂꯁꯨ ꯅꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯍꯥꯏꯐꯦꯠꯇꯤ ꯑꯗꯨꯝ ꯅꯣꯛꯆꯩ꯫ ꯃꯇꯥꯡꯗꯨꯗꯅꯤ ꯈꯥꯎ ꯑꯃ ꯄꯥꯏꯔ ꯆꯪꯂꯛꯏ꯫ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯎꯕꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯁꯣꯛꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯅꯣꯡꯂꯦꯟ ꯈꯣꯝꯕꯁꯨ ꯅꯤꯛꯀꯤ ꯁꯥꯒꯟꯗ ꯃꯈꯨꯠꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯞ ꯐꯨꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ, ꯅꯪꯁꯨ ꯐꯝ, ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯅꯤꯛ ꯃꯄꯥꯕꯨꯡ ꯁ꯭ꯌꯥꯝꯒꯤ ꯅꯥꯀꯜꯗ ꯐꯝꯊꯩ꯫ ꯁ꯭ꯌꯥꯝꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯆꯠꯅꯕꯤ ꯍꯥꯏꯕꯁꯨ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯥꯡꯒꯣꯜ ꯀꯥꯅꯕ ꯇꯥꯟꯅꯖꯔꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯊꯥꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯊꯪ ꯊꯥꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯍꯦꯛꯇ ꯀꯥꯖꯔꯛꯂꯒꯦꯅꯅꯦ ꯈꯟꯖꯔꯝꯕꯅꯤ꯫ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ, ꯍꯣꯏ, ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯃꯗꯨꯗ ꯌꯥꯅꯤꯡꯗꯕ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯨ ꯂꯨꯍꯣꯡꯕ ꯃꯇꯝ ꯁꯥꯡꯇꯣꯛꯇꯕ ꯑꯁꯤꯅꯤ꯫ ꯑꯗ ꯏꯕꯨꯡꯉꯣ ꯅꯤꯛꯅ ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯒꯤꯁꯨ ꯍꯥꯏꯌꯨꯅꯦ꯫
ꯅꯤꯛ ꯈꯨꯠꯁꯥ ꯇꯔꯥꯗꯣ ꯀꯥꯔꯟ ꯆꯟꯁꯤꯟꯅꯔꯒ ꯐꯝꯂꯤꯕꯗꯨꯗꯩ ꯃꯈ꯭ꯋꯥꯡ ꯈꯔ ꯅꯣꯟꯊꯔꯞ ꯇꯧꯅ ꯐꯝꯂꯒ ꯋꯥ ꯉꯥꯡꯕꯗ ꯍꯧꯔꯛꯂꯦ. ꯑꯩꯒꯤꯁꯦ ꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯨ ꯅꯠꯆꯗꯦ. ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯦꯞꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯏ. ꯂꯨꯍꯣꯡꯕꯗꯤ ꯃꯇꯝ ꯈꯔ ꯁꯥꯡꯇꯣꯛꯄ ꯅꯆꯥ ꯄꯥꯝꯖꯩ. ꯑꯩꯒꯤꯁꯨ ꯂꯣꯏꯁꯤꯟꯗ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯕ. ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯇꯧꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯁꯤꯃꯗꯤ ꯌꯥꯕꯤꯅꯕ ꯍꯥꯏꯖꯔꯤ. ꯅꯤꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ. ꯅꯪꯗꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ. ꯂꯨꯁꯤ ꯋꯥꯍꯩꯗꯤ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯃꯄꯥꯕꯨꯟꯗ ꯌꯦꯡꯉꯤ. ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ. ꯅꯣꯡꯂꯦꯟ ꯈꯣꯝꯕꯁꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ. ꯍꯣꯏ ꯍꯣꯏ ꯏꯄꯥꯈꯣꯏꯁꯨ ꯌꯥꯔꯦꯅꯦ. ꯅꯤꯛ ꯃꯥꯏꯊꯣꯡꯅ ꯅꯣꯛꯆꯤ. ꯅꯣꯡꯂꯦꯟ ꯈꯣꯝꯕꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯄꯥꯕꯨꯡꯈꯣꯏ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯣ. ꯑꯩ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯝꯇ ꯊꯝꯂꯨꯈꯤꯒꯦ. ꯅꯤꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ. ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗꯒꯤ ꯑꯇꯩ ꯀꯅꯥꯅ ꯌꯦꯡꯗ꯭ꯔꯕꯁꯨ ꯂꯨꯁꯤꯗꯤ ꯃꯥꯅ ꯊꯣꯛꯈꯤꯕꯗꯣ ꯌꯦꯡꯍꯧꯔꯤ. ꯆꯥꯅꯕ ꯑꯦꯟꯁꯥꯡꯁꯨ ꯊꯣꯏꯅ ꯃꯊꯦꯜ ꯃꯈꯜ ꯃꯈꯜ ꯇꯧꯕꯗꯤ ꯅꯠꯇ꯭ꯔꯦ. ꯇꯖꯣꯞ ꯇꯖꯣꯞꯇꯤ ꯌꯥꯗꯕꯅꯤꯅ ꯃꯩꯇꯩ ꯁꯔꯦꯡꯗꯨꯃꯗꯤ ꯐꯖꯅ ꯊꯣꯡꯉꯤ. ꯂꯨꯁꯤ ꯃꯄꯥꯝꯆꯥꯗꯣ ꯌꯦꯟ ꯆꯥꯗꯕꯅ ꯁꯔꯦꯡꯗꯨ ꯑꯣꯏꯅ ꯊꯣꯡꯕꯅꯤ. ꯃꯔꯛꯇꯨꯗ ꯅꯤꯛꯅ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯔꯤ ꯑꯣꯏꯅ ꯄꯅꯤꯔꯗꯨꯃꯁꯨ ꯃꯔꯥꯡ ꯀꯥꯏꯍꯜꯂꯤ. ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯄꯥ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯍꯧꯔꯤ. ꯂꯨꯁꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯂꯤꯕ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯤ. ꯅꯤꯛꯅ ꯊꯣꯔꯛꯃꯟꯗꯕꯗꯨꯗ ꯂꯨꯁꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯅꯤꯛꯀꯤ ꯔꯨꯝꯗ ꯂꯥꯛꯄꯅꯤ. ꯊꯣꯡꯗꯣ ꯂꯣꯛ ꯇꯧꯔꯝꯗ꯭ꯔꯦ. ꯑꯗꯨꯅ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯪꯒꯣꯏꯕ ꯄꯣꯛꯇ ꯑꯗꯨꯃꯛ ꯆꯪꯂꯛꯄꯅꯤ. ꯃꯤ ꯂꯩꯕꯒꯤ ꯁꯅꯤꯟ ꯐꯪꯂꯝꯅꯤ ꯏꯆꯤꯛ ꯆꯤꯛꯏ ꯀꯥꯗꯣ. ꯑꯗꯨꯕꯨ ꯑꯅꯛꯄꯗ ꯂꯣꯛ ꯈꯨꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯃꯃꯥꯏꯗꯣ ꯁꯠꯂꯩ ꯊꯣꯛꯂꯒ ꯊꯥꯔꯛꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯄꯗ ꯂꯥꯏꯖ ꯅꯤꯛꯀꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯂꯩꯕꯗꯣ ꯃꯥꯁꯨ ꯎꯔꯦ. ꯉꯥꯏꯍꯥꯛꯇꯤ ꯏꯉꯛꯉꯛꯅ ꯈꯣꯡꯐꯝ ꯍꯣꯡꯗ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩ. ꯇꯥꯟꯖꯥꯗꯨꯗ ꯅꯤꯛꯁꯨ ꯃꯈꯨꯠꯇ ꯐ꯭ꯂꯥꯛꯁ ꯃꯆꯥꯗꯣ ꯄꯥꯏꯔꯒ ꯆꯪꯂꯛꯄꯗ ꯍꯦꯛ ꯃꯄꯥ ꯆꯥꯅꯔꯨꯔꯦ. ꯋꯥꯗꯤ ꯑꯃꯐꯥꯎ ꯉꯥꯡꯅꯗ ꯑꯅꯤꯗꯣ ꯃꯨꯟꯅ ꯌꯦꯡꯅꯩ. ꯁꯤ ꯅꯪꯒꯤ ꯔꯨꯝ ꯅꯠꯇꯕ꯭ꯔꯣ? ꯂꯨꯁꯤꯅ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯂꯤꯕꯗꯣ ꯅꯤꯛꯁꯨ ꯈꯪꯂꯗꯨꯅ ꯑꯁꯦꯡꯕ ꯋꯥꯍꯩ ꯈꯔꯗꯨ ꯃꯇꯧ ꯃꯥꯟꯗ ꯇꯁꯦꯡ ꯇꯁꯦꯡꯕꯒꯨꯝ ꯈꯨꯝꯂꯛꯏ. ꯍꯣꯏ ꯑꯩꯅ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯒꯅꯤ. ꯂꯨꯁꯤ ꯐ꯭ꯂꯥꯛꯁꯇꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ. ꯑꯗꯨꯒ ꯍꯪꯂꯛꯏ. ꯑꯗꯨ ꯀꯅꯥꯒꯤꯅꯣ? ꯅꯤꯛꯁꯨ ꯂꯨꯁꯤ ꯆꯤꯡꯅꯈꯤꯗꯅꯕ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. ꯃꯁꯥ ꯉꯝꯗꯕꯅꯤ. ꯑꯗ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯁꯤꯖꯤꯟꯅꯔꯗꯤ ꯐꯩꯗꯅ. ꯂꯥꯏꯖ ꯊꯣꯡꯂꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯂꯦꯞꯂꯤꯕꯗꯣ ꯃꯄꯥꯟꯂꯣꯝꯗ ꯍꯦꯟꯅ ꯆꯪꯁꯤꯟꯈꯤꯕꯅ ꯐꯖꯅ ꯎꯗ꯭ꯔꯦ. ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕꯗꯤ ꯄꯣꯛꯏ ꯂꯨꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯅ. ꯏꯁꯤꯡꯗꯣ ꯑꯩ ꯄꯤꯔꯝꯒꯦ ꯌꯥꯕ꯭ꯔꯥ? ꯅꯤꯛꯁꯨ ꯂꯨꯁꯤꯗ ꯁꯤꯟꯅꯔꯛꯂꯒ ꯄꯤꯔꯝꯃꯣ. ꯑꯃꯨꯛ ꯍꯟꯈ꯭ꯔꯦ. ꯂꯨꯁꯤ ꯐ꯭ꯂꯥꯛꯁꯇꯣ ꯄꯥꯏꯔꯒ ꯂꯥꯏꯖꯒꯤ ꯅꯥꯛ ꯆꯪꯂꯛꯏ. ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯨꯁꯤ ꯑꯣꯏꯔꯝꯕꯗ ꯂꯥꯏꯖꯗꯣ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯐꯝꯂꯒ ꯂꯩ. ꯂꯨꯁꯤ ꯏꯀꯣꯏ ꯀꯣꯏꯗ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯅꯥꯀꯟꯗ ꯐꯝꯊꯩ. ꯂꯥꯏꯖ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯌꯥꯝ ꯀꯟꯅ ꯅꯠꯇꯦꯗ. ꯂꯥꯏꯖꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯣ ꯊꯝꯂꯒ ꯌꯦꯡꯉꯤ. ꯐꯤꯚꯔꯗꯤ ꯈꯔ ꯂꯩꯕ ꯃꯥꯜꯂꯤꯀꯣ? ꯂꯨꯁꯤ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯄꯜꯁ ꯔꯦꯠꯇꯣ ꯑꯃꯨꯛ ꯌꯦꯡꯉꯤ. ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯍꯤꯗꯥꯛꯇꯤ ꯆꯥꯔꯕꯣ? ꯆꯤꯡꯂꯦꯝꯕꯅ ꯄꯤꯔꯝꯃꯤ. ꯑꯣ ꯆꯤꯡꯂꯦꯝꯕꯅ ꯄꯤꯔꯝꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯁꯣꯏꯔꯣꯏꯗ. ꯂꯥꯏꯖꯁꯨ ꯉꯁꯥꯏꯗꯒꯤ ꯂꯨꯁꯤꯒꯤ ꯏꯀꯣꯏ ꯀꯣꯏꯗꯕ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤꯕꯅꯤ. ꯂꯥꯏꯖ ꯇꯞꯅ ꯍꯪꯂꯛꯏ. ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ. ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯔꯨꯁꯦ. ꯌꯥꯔꯣꯏꯗ. ꯂꯣꯛ ꯑꯃꯨꯛ ꯂꯧꯅꯅꯕꯅꯤ. ꯅꯪ ꯅꯥꯔꯒ ꯄꯥꯕꯨꯡꯍꯣꯏ ꯑꯃꯨꯛ ꯋꯥꯅꯕꯅꯤ. ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯂꯨꯁꯤ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ. ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯂꯥꯏꯖ ꯅꯣꯛꯄꯗꯃꯛ ꯅꯣꯛꯏ. ꯋꯥꯍꯩ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ꯭ꯔꯦ. ꯂꯥꯏꯖ ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ. ꯑꯇꯩ ꯌꯨꯝꯁꯤꯡꯗꯗꯤ ꯍꯦꯜꯄꯔꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯅꯥꯟꯕ ꯀꯥꯗ ꯀꯅꯥꯁꯨ ꯊꯝꯕꯤꯗꯦ. ꯅꯪꯗꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯃꯥꯜꯂꯦ. ꯍꯟꯗꯛꯁꯨ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅꯗꯤ ꯄꯤꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯨꯁꯤꯅ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯖꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯇꯥꯔꯤ. ꯂꯨꯁꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯩꯅꯗꯕꯗꯤ ꯄꯣꯛꯂꯨꯗꯦ. ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ. ꯇꯥꯟꯖꯥꯗꯨꯗ ꯁꯨꯁꯤꯅ ꯂꯨꯁꯤꯕꯨ ꯀꯧꯔꯛꯈꯤ. ꯃꯅꯨꯡ ꯆꯪꯂꯛꯂꯒ ꯀꯧꯔꯛꯄ ꯅꯠꯇꯦ. ꯊꯣꯡꯖꯤꯜꯗꯨꯗꯩ ꯂꯦꯞꯂꯥꯎ ꯂꯥꯎꯔꯒ ꯀꯧꯔꯛꯄꯅꯤ.
ꯑꯐꯕ ꯋꯥꯈꯜꯗꯤ ꯈꯟꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯀꯔꯤꯒ ꯍꯥꯏꯖꯤꯜꯂꯝꯒꯗ꯭ꯔꯥ ꯈꯟꯅ ꯂꯥꯏꯖꯒ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯝꯕꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯕꯅꯤ꯫ ꯂꯨꯁꯤ ꯊꯣꯛꯈꯤꯕꯒ ꯂꯥꯏꯖ ꯐꯃꯨꯡꯗꯒꯤ ꯀꯨꯝꯈ꯭ꯔꯒ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯟ ꯃꯔꯨꯝꯗꯒꯤ ꯃꯄꯥꯜꯗ ꯂꯥꯛꯅꯔꯤꯕꯗꯣ ꯃꯥꯁꯨ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯅꯤꯛꯇꯨ ꯌꯨꯝꯗ ꯑꯃꯨꯛ ꯆꯪ ꯆꯥꯛ ꯊꯣꯡꯐꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪ ꯇꯧꯔꯤꯕꯗꯣ ꯃꯥꯁꯨ ꯂꯣꯏꯅ ꯎꯏ꯫ ꯉꯁꯤꯗꯤ ꯂꯇꯥ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯣꯠꯅꯔꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯇꯥꯔꯤ ꯃꯅꯥꯗꯁꯨ ꯍꯔꯥꯎꯕꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯃꯌꯥꯝꯗ ꯎꯔꯨꯔꯒ ꯇꯥꯔꯨꯔꯒ ꯊꯃꯣꯏꯗ ꯏꯄꯦꯟ ꯄꯦꯟꯖꯗ ꯑꯃꯗꯤ ꯐꯥꯎꯏ꯫ ꯆꯥꯛ ꯑꯦꯟꯁꯥꯡꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯣ ꯆꯥꯅꯕ ꯁꯤꯜ ꯂꯥꯡꯂꯤ꯫ ꯂꯨꯁꯤꯅ ꯂꯥꯏꯖꯒ ꯄꯨꯟꯅ ꯆꯥꯅꯕ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯂꯇꯥ ꯑꯃꯗꯤ ꯁꯨꯁꯤꯅ ꯃꯁꯥ ꯉꯝꯗꯕꯅꯤ꯫ ꯃꯇꯣꯝꯗ ꯆꯥꯁꯅꯨ ꯍꯥꯏꯕꯗꯨꯗ ꯁꯤꯗ ꯇꯠꯈꯤꯕꯗꯒꯤ ꯂꯥꯏꯖꯒꯤꯗꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟꯅ ꯔꯨꯝꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯂꯦ꯫ ꯑꯦꯟꯁꯥꯡꯗꯨ ꯐꯅ ꯍꯥꯎꯕ ꯑꯣꯏꯔꯁꯨ ꯂꯥꯏꯖ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯣ ꯃꯁꯥꯗ ꯄꯣꯛꯇ꯭ꯔꯦ꯫ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯆꯥꯛ ꯑꯦꯟꯁꯥꯡꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯂꯩꯔꯤꯕꯗꯣ ꯍꯟꯅ ꯐꯣꯛ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯅ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯂꯨꯁꯤꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯉꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗꯅ ꯂꯩꯔꯝꯕꯗꯣ ꯃꯥꯁꯨ ꯏꯉꯛꯉꯛꯈ꯭ꯔꯦ꯫ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯆꯥꯛ ꯊꯝꯃꯝꯕꯗꯤ, ꯑꯇꯩ ꯀꯅꯥꯅ ꯊꯝꯃꯝꯗ꯭ꯔꯁꯨ ꯃꯥ ꯃꯁꯥꯃꯛꯅ ꯊꯝꯂꯝꯕꯅꯤ꯫ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯂꯥꯏꯖ ꯃꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯇ ꯍꯦꯚꯤ ꯑꯣꯏꯅ ꯆꯥꯈ꯭ꯔꯦ, ꯀꯌꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ, ꯑꯗꯨꯏꯅꯤ꯫ ꯑꯗꯣ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯈꯔꯗꯤ ꯆꯥꯁꯦ, ꯍꯤꯗꯥꯛ ꯆꯥꯗꯣꯏꯅꯤꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯔꯒꯦ꯫ ꯂꯨꯁꯤ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯅꯒ ꯄꯥꯏꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ, ꯄꯥꯕꯨꯡꯁꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯏꯖ ꯃꯉꯛ ꯑꯃꯨꯔꯛ ꯅꯣꯝꯂꯛꯏ, ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯃꯈꯥꯗ ꯅꯣꯟꯊꯔꯞ ꯇꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩ꯫ ꯂꯨꯁꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯥꯏꯔꯤꯗꯤ? ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯁꯦ ꯃꯃꯧ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ꯫ ꯈꯪꯗꯦꯗ, ꯂꯨꯍꯣꯡꯉꯀꯥꯟꯗꯅ ꯀꯩ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯣ? ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯕꯨ ꯃꯆꯥꯒꯨꯝ ꯈꯟꯕꯤꯌꯦ꯫ ꯂꯥꯏꯖ ꯋꯥꯗꯨ ꯁꯝꯖꯤꯜꯂꯛꯏ, ꯅꯪꯁꯨ ꯊꯦꯡꯉꯝꯃꯅꯤ, ꯍꯜꯂꯣꯀꯣ, ꯅꯥꯕ ꯐꯔꯣ꯫ ꯂꯨꯁꯤꯅ ꯊꯣꯛꯈꯤꯕꯗꯣ ꯊꯣꯡꯖꯤꯜ ꯂꯥꯟꯗ꯭ꯔꯤꯐꯥꯎ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗꯕꯅꯤ ꯂꯥꯏꯖꯗꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯗꯣ ꯆꯥ ꯈꯔ ꯆꯥꯕ ꯍꯧꯏ꯫ ꯆꯥꯔꯤꯅꯦ ꯇꯧꯔꯤꯗꯣ ꯊꯋꯥꯏꯅ ꯌꯥꯝ ꯆꯥꯅꯤꯡꯂꯒ ꯆꯥꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ, ꯁꯤꯛ ꯁꯤꯛꯇꯅꯤ ꯆꯥꯔꯤꯗꯣ꯫ ꯃꯇꯥꯡꯗꯨꯗꯅꯤ ꯅꯤꯛꯅ ꯆꯪꯂꯛꯈꯤꯕꯁꯨ꯫ ꯍꯟꯅ ꯇꯨꯟꯅ ꯌꯦꯡꯗ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯔꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯨꯕꯗ ꯂꯥꯏꯖ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯔꯝꯕꯗꯣ ꯃꯗꯨ ꯎꯕꯗ ꯏꯉꯛꯉꯛꯈ꯭ꯔꯦ꯫ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗꯣ ꯆꯦꯞ ꯂꯦꯞꯈ꯭ꯔꯦ, ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯉꯁꯥꯏꯒꯤꯅ ꯆꯥꯗ꯭ꯔꯤ ꯀꯩꯒꯤ? ꯂꯥꯏꯖ ꯈꯨꯝꯗꯦ, ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯥꯏ꯫ ꯑꯗꯨꯗꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯁꯦ, ꯑꯣꯔꯕꯤꯠ ꯈꯔꯒ ꯂꯩꯗ ꯌꯥꯒꯤꯔꯣꯏ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯒꯥꯔꯤ ꯁꯣꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯒ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯃꯤꯠꯆꯤꯅꯗꯤ ꯇꯁꯦꯡꯅ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯂꯛꯏ꯫ ꯊꯣꯛꯈ꯭ꯔꯦ ꯈꯪꯕꯗꯩ ꯆꯥꯔꯝꯕ ꯆꯥꯛꯇꯣ ꯂꯦꯞꯂꯒ ꯃꯈꯥꯗ ꯐꯦꯡꯅꯕ ꯄꯨꯊꯈ꯭ꯔꯦ꯫ ꯍꯥꯟꯅꯅ ꯑꯣꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯛ ꯆꯪꯂꯛꯄꯗꯨꯗ ꯆꯥꯗ ꯌꯥꯗꯕꯩ ꯆꯥꯁꯤꯟꯅꯔꯤꯕꯅꯤ꯫ ꯀꯤꯆꯟ ꯃꯄꯥ ꯌꯧꯔꯛꯄꯗꯨꯗ ꯂꯇꯥꯒ ꯁꯨꯁꯤꯒꯗꯣ ꯃꯅꯨꯡꯗ ꯖꯨꯖꯥ ꯖꯨꯖꯥ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯁꯨ ꯈꯔ ꯈꯔꯗꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯕꯗꯤ ꯑꯣꯏꯔꯝꯂꯅꯤ ꯈꯟꯅ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯆꯥꯛ ꯄꯨꯈꯝꯗꯣ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩ꯫ ꯅꯣꯛꯂꯛꯄ ꯃꯇꯥꯡꯗꯨꯗ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯛꯄ ꯊꯨꯒꯥꯏꯕ ꯆꯪꯕ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯅꯣꯛꯂꯝꯕ ꯑꯅꯤꯗꯣ ꯆꯞ ꯂꯦꯞꯈꯤ꯫ ꯁꯨꯁꯤ ꯃꯃꯤꯠꯀꯗꯣ ꯐꯩꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯪ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯇꯥꯒꯦꯅ ꯆꯪꯉꯛꯏꯅꯣ? ꯆꯦ, ꯈꯣꯟꯁꯤ ꯐꯦꯡꯕ ꯆꯪꯉꯛꯄꯅꯤ꯫ ꯆꯪꯉꯛꯑꯕꯅꯤꯅ ꯑꯃꯥꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯦꯡꯗꯣꯛꯑꯝꯃꯨ꯫ ꯂꯥꯏꯖ ꯉꯝꯃꯣꯏ ꯍꯥꯏꯅ ꯆꯦꯟꯕꯁꯨ ꯇꯧꯗ꯭ꯔꯦ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯖꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯐꯦꯡꯈ꯭ꯔꯦ꯫ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯇꯥꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ, ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯅꯕꯒ ꯍꯦꯛꯁꯤꯜꯂꯛꯑꯕ, ꯅꯪꯁꯨ ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯔꯦ ꯈꯪꯉꯣ꯫ ꯁꯨꯝꯅ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯅꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ꯫ ꯊꯦꯡꯅ ꯆꯥꯁꯤꯟꯅꯈꯤꯕ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅꯕꯗꯩ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯣꯡꯂꯤꯕꯅꯤ꯫ ꯆꯥꯅꯤꯡꯕ ꯀꯅꯥ ꯑꯃ ꯆꯥꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯃꯇꯣꯝꯇ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯊꯣꯡꯅꯥꯎꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯒ ꯊꯝꯃꯤ꯫ ꯃꯄꯥꯜꯗꯩ ꯆꯪꯂꯛꯄ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯐꯨꯍꯜꯂꯤ꯫ ꯑꯅꯥꯕꯒ ꯂꯣꯏꯅ ꯀꯥꯎꯈꯤꯕꯒꯨꯝ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯐꯨꯕꯗ
ꯑꯀꯤꯕ ꯍꯥꯏꯗꯣ ꯄꯣꯛꯈꯤꯗ꯭ꯔꯦ, ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯌꯦꯡꯕ ꯑꯃꯗꯒꯤ ꯃꯤꯐꯝꯁꯨ ꯍꯣꯡꯗꯦ, ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯕꯗꯣ ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯊꯣꯛꯂꯝꯕ ꯎꯆꯦꯛꯀꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯇ ꯑꯣꯏꯔꯕꯁꯨ ꯇꯥꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯠꯇꯅ ꯇꯥꯔꯤꯕꯗꯤ ꯂꯝꯕꯤꯗ ꯈꯨꯔꯛ ꯍꯥꯡꯗꯅ ꯆꯦꯜꯂꯤꯕ ꯒꯥꯔꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯕꯅ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ, ꯇꯥꯗꯕꯒꯨꯝ ꯐꯥꯎꯔꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯨꯠ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯣ ꯈꯖꯤꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯝꯂꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯅꯥꯔꯒ ꯅꯨꯡꯁꯤꯠ ꯐꯨꯍꯜꯂꯤꯅꯦ? ꯍꯟꯗꯛꯇꯤ ꯏꯊꯥ ꯊꯥꯖꯗ ꯏꯇꯞ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯋꯥꯍꯪ ꯑꯃ ꯍꯪꯉꯝꯃꯤꯕ, ꯀꯩꯒꯤꯅꯣ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯈꯦꯟꯅꯕ ꯍꯥꯏꯕꯗꯣ ꯊꯝꯂꯝꯃꯤꯁꯦꯅ꯫ ꯂꯥꯏꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯀꯌꯥ ꯊꯧꯁꯥꯕ ꯃꯠꯇ ꯎꯠꯇ ꯈꯨꯝꯂꯛꯏ ꯅꯤꯛꯇꯣ꯫ ꯅꯁꯥ ꯉꯝꯗ꯭ꯔꯒ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯖꯤꯜꯂꯤ ꯀꯩꯒꯤꯅꯣ? ꯑꯗꯨ ꯁꯔꯨꯛ ꯄꯣꯊꯥꯔꯣ ꯆꯠꯂꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯉꯁꯤꯗꯤ ꯇꯨꯝꯃꯔꯣꯏ, ꯁꯤꯗ ꯁꯨꯝ ꯐꯝꯂꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯅꯤ꯫ ꯑꯗꯨꯗꯅꯦ ꯑꯣꯔꯕꯤꯠ ꯂꯩꯔ ꯊꯦꯝꯗꯣꯏꯁꯦ꯫ ꯂꯥꯏꯁꯦ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯃꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯝꯂꯤꯕ ꯀꯦꯛꯇꯁ ꯒꯝꯂꯥ ꯃꯆꯥꯗꯨꯗꯅꯤ꯫ ꯇꯥꯅꯤꯡꯗꯦ ꯑꯝꯇ, ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯀꯅꯣ꯫ ꯇꯨꯝꯒꯗꯕ ꯅꯣꯏ ꯇꯨꯝꯃꯨꯆꯣ ꯆꯠꯂꯣ, ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯣ꯫ ꯂꯝ ꯍꯦꯟꯒꯅꯣ, ꯅꯁꯥꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯊꯨꯞꯆꯤꯜꯂ ꯄꯣꯀꯦꯠꯇ ꯍꯥꯞꯄꯒ ꯈꯤꯡꯁꯤꯅꯤ꯫ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯣ, ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯀꯩꯁꯨ ꯇꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯆꯣꯉꯥ ꯃꯆꯤꯟ ꯄꯥꯟꯕ꯭ꯔꯥ ꯈꯪꯗꯦ, ꯁꯨꯝ ꯉꯥꯡꯉꯤ꯫ ꯐꯔꯦ ꯀꯩꯅꯣ, ꯀꯧꯅꯔꯣꯏꯁꯦ ꯑꯗꯨꯗꯤ꯫ ꯂꯥꯏꯖ ꯈꯨꯝꯗꯦ, ꯊꯣꯡꯅꯥꯎꯔꯣꯝꯕ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯂꯒ ꯂꯩ꯫ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ, ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯔꯝꯂꯒ ꯃꯃꯥꯏꯗꯣ ꯈꯖꯤꯛ ꯆꯦꯞꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯅꯤꯛꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯃꯃꯥꯏꯗꯣ ꯂꯩꯁꯤꯜꯂꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯈ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅꯗꯤ ꯑꯗꯨꯝꯅ ꯐꯝꯂꯝꯕꯅꯤ ꯃꯥꯁꯨ꯫ ꯇꯨꯝꯂꯁꯅꯨ, ꯇꯨꯝꯗ꯭ꯔꯁꯨ ꯍꯤꯞꯂꯒ ꯂꯩꯔꯨꯔꯒꯦ ꯈꯟꯅ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯣ ꯅꯣꯟꯈꯠꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯗꯣ ꯑꯣꯔꯕꯤꯠꯅꯤ꯫ ꯅꯤꯛꯅ ꯇꯨꯃꯤꯟ ꯊꯅꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯉꯤ꯫ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯇꯝꯈꯤ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯩ ꯃꯆꯤꯗꯤ ꯂꯦꯡꯗ ꯃꯁꯥꯗꯣ ꯈꯔ ꯅꯣꯟꯊꯔꯒ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯣꯔꯕꯤꯠꯇꯣ ꯈꯨꯟꯒꯠꯂꯒ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯤ꯫ ꯀꯣꯛꯆꯥꯛ ꯄꯥꯏꯁꯤꯅꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨꯗꯩ ꯈꯖꯤꯛ ꯊꯣꯔꯛꯂꯒ ꯁꯣꯐꯥ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯅꯤꯛꯇꯣ ꯐꯩꯖꯨꯞ ꯑꯄꯥꯕ ꯑꯃ ꯃꯈ꯭ꯋꯥꯡ ꯐꯥꯎꯕꯗꯪ ꯁꯨꯞꯂꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯀꯣꯛꯇ ꯊꯝꯂꯒ ꯁꯣꯐꯥꯗꯨꯗ ꯇꯨꯝꯂꯒ ꯂꯩꯕꯗꯣ ꯃꯥꯁꯨ ꯎꯏ꯫